Thawal turil ising sa sana fawa sizinaba yaraktre machine sizinaduna nung lengoi pek pagi thabak thinglagan haina Chief Minister Nongthamam Birena phongdokre. Masagi chahi taramapan khakta ngadi nupa macha ama brown sugar kg mangaga konana CDO Imphal West na phagat khre. Tongan mafam ani dagi hura lakpa gari thaudona lakpa mioi ani CDO Imphal West na phagat pangam khre. Agoizam nongan ba LIC aging mihata general thokchom Sonia ngasi court ta puthok laba matung numit 15 ni judicial custody remand piduna jail ta thajin khre. Amadi kumjal singani ahumgi lungnila Elizabeth mehata accused oiriba Rome Maite amasung James Cookie Sessions Judge Imphal East ki court na section 120B IPC amasung section 302 IPC home gi makhada fadok pikre. IS News meeting tabi di bapum na magpu ahan magtata Monica maying bamtaram na ukchari COVID-19 naging ngaktok na ba kutoy na hambiyu hand sanitizer sizinabiyu mask upiyu fit taruki distance tambiyu yari ba magkay vaccine doso na kaptok piyu chekshin bahay bisina pum na magkiyay fibani hawjik pao sa na pizari Machine season duna aturel khongnung dagi nung lengoi pek pagi thabak thinglagani haina ngase Chief Minister Nongthamam Birena Taranithoi Suba Manipur Legislative Assembly gi haujek jathariba ahum suba session da phongdokre iramasi gi matang da khangabo kendri Congress MLA Okram Surjakumar na House the calling attention motion ma pukhal aduna thawal turel da matam sangna leptana nung amasung lengoi pek pagi thabak jathaba leiba maramna turel asigi phibam chahi khudingi phachitlaktre Manipur High Court State asida ain kaina mining tobagi thabak thingnaba rai ama piba leibaga loinana mari leinaba department na su order ama thokduna masi control tawnaba hotnaba laikhrei adumoinamak thawal turel gi mafam kaya da hairiba thabak asi makhatana adumak chathari machine sidinaduna lauthokpa leibak adu maphau dam natraga thawal dam gi upstream dam hak thengnana tasili thawong asina thawal turel da yamna chawna pollution tawhalli Thawal turel asi asuki matik fatare madudi turel gi ising ase mi denatana shasan phaba sizinaba yaraktre haina MLA Surjakumar na house ki pukning jingchiladuna phongdokhi turel asi gi phibam phachilaktaba asinamlamdam adomgi ising watpagi awaba hangat hali maramasina turel asi kannaba Home Department Department of Commerce and Industries Department of Forest amasung Department of Water Resources na punna thabak pakhat minan ba mathau tari haki iramasi gi matang da Chief Minister na haki thapal turel da nung amasung lengoi pek pana maram oraga thengnari ba samasya si yamna hakchin ba samasya ni lengak na matam gi oina mioi kaya ain kaina nung amasung lengoi pek pagi phagat pa laikre dum oinamak court na matam khara leiraga thadoki bangak lengak na phanayam na hotnarabasu thabak asima pungfana hojik phawba thingbangam dana leire state cabinet na achoba machine sidinuna turel dagi nung lengoi pek pagi thabak yengsina ba order ma thok nabasu handak warep lawba laikre haire thosila sina turel amsung akoi bagi phibam da akai ba pirakliba thabak asi thingbangam gani haina CM na haiki adum oinamak Lairabasingna turel dagi khutna nung lengoi pek patati athingba thamloi ain kaina leptana nung lengoi pek liba mafam ayamba lengakna masak khangdokle hariba mafam singa sida environment impact assessment su chatharagani haina duna CM na mahausa gi resourcing kanna ba hotna bada miyamna su lengakta mateng pangba changi haki Taranithoi Suba Manipur Legislative Assembly gi ahum suba mipham gi ngasi nipani chanba numita tongan ba demand tare ta house ta puthokuna pass tawkhre ngasi puthokadori ba demand sing adude ahan pada demand number 22 public health engineering ani suba demand number 26 administration of justice ahum suba demand number 34 rehabilitation mari suba demand number 36 minor irrigation manga suba demand number 37 fisheries taruk suba demand number 41 art and culture amadi taret suba
ꯁꯨꯕꯗ ꯗꯤꯃꯥꯟ ꯅꯝꯕꯔ 44 ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ 4 ꯁꯨꯕ 5 ꯁꯨꯕ 6 ꯁꯨꯕ ꯑꯃꯗꯤ 8 ꯁꯨꯕ ꯗꯤꯃꯥꯟꯗ ꯑꯣꯄꯣꯖꯤꯁꯟꯒꯤ MLA ꯀꯦ ꯔꯟꯖꯤꯠ TH लोकेश्वर के मेघचंद्र अमदी सूर्यकुमारना कट मोशन थंगतुन हाउसता खनखी लोइना डिमांड सिंह असिगी अपुनबा सेनफम लुपा करोड़ लिसिंग अहुम चतरेर हुमपुमाथोय लाख हुमपुहुमदोय लिसिंग कुनमापन ngasi हाउसता खनरबा मतुंग पास तौखी आइना यादबा मोंगदा माइनिंग तौबना थौबाल तुरेलगी फिबम सोकचिलिबा असिगी मतंगदा ऑपोजिशन की MLA और सूर्यकुमारना हाउसता कॉलिंग अटेंशन मोशन पुखतुना होम की थौसु पुरिबा Chief Minister N. Biren की पुक्टिंग चिंगशिन की लोइना मणिपुर लेंगा की तोंगान डिपार्टमेंट सिंह की मतंगदा हाउस ता वाहंग पहुम चथकी मसागी चही 18 खक्ता ngairib nupa macha ama brown sugar kg 5 ka konana phare haina SP Imphal West na phongdorakli ngasi Imphal Police Station ki SP Conference Hall da pangthokpa pawgi mifam amada Imphal West ki SP KSH Sibakantana haikibada ngarang nungthil pung ama makhairom taba matamda SP ki mitye makha da CDO Imphal West ki Inspector P achoba maite na luchingba team amana Imphal West ki Singdimai parking ki market shed mayada achat awong sing check tawbada Kanchipur rom ta ki passenger puba Tata Magic MN04A 9902 ase khamduna check tawke gari adu tonglakpa mioi amagi khau check tawruba matamda brown sugar ni chingneba plastic packet manga yauramki thodok asida chenari ba pharaba mioi adu lilong haurebi turel ahanbi darul ulom mayadagi fundre mayum wakil ahmad chahi 18 apokpa sharif khan kawi hairi wahang pahong chathabada hariba packet sing ase mangonda lilongdagi mioi amana Imphal tamna pukhina ba pirakpani hari SP na makha tarduna thodok asida chenari ba mioi sing phagatna ba hotnari chahi nauriba naha singbo nisagi karbarda chenaram ba haiba silai bakthibani matam changlabasu changna nisa karbar ain gi oiba wayel soidana phangani maramaduna nisa karbar tawriba singna asiguma samaj pu manghanna ba hotnariba asi tokpiu haiki सिगुम्बा ड्रग का मरी लेनबा केस सिंगसिता खो यामना अंगांग मचा हाइबा तारे नौरिबा अदुम कॉलेज कुंबा तमनरिबा अंगांग सिंगसि सिजनरगा और मोय मसामकसु अदुम इनवॉल्व तौरगा समाइना ड्रग की केसता यहनबसि मसि यामना लाइबक थिबनी पुलिस की साइड तेगी अपील तौजरी सि प्रजा सिंगदा ड्रग हाइबसि यामना द सोसाइटी सिदा अदुकि मतिक यामना चाउना नहा सिंगदा द फ्यूचर जनरेशन दा अमांग अता ओहनबा फ्यूचर पिलर ओइगदो मयाम अमा ड्रग सिना खोइगी ड्रग की लांगदा थुहलगा खोइ मंगहनदना सोसाइटी सि याम चाउना mang payabagi kenosi leibani masi khang khangna koi tawriba singsi koi ain gi kenoda koi soidana masi soidana koi phagani aduga magi phangom thokpa koi gi punishment adu phangani amarom dangarang tongan mafam ani dagi huralakpa gari thoduna lakpa mi ani phagat pangam khri ngasi Imphal Police Station gi SP Conference Hall da bangthokpa paw gi mifam amada SP Imphal West KSH Sibakantan haikibada ngarang nungthil pung ama makhairom taba matamda SP gi miting makhada kaisampat nambul turil norbanda OC CDO Imphal West Inspector P achobana luchingbu team amana ajat awong sing check tawbada yamna chingnaningai oiba mawongda kakulong lomdagi Honda Dio ama lakpada khamduna wahang pahong chathabada gari adu khoyathong PWD office mamangi gari parking dagi huralakpani haiba khangbangam ki thodok asiga mari lenana pharaba mioi adu Thawal district ki sangayumpham Cherapur mayai lekai dagi MD Nawaz Sharif chahi 36 apokpa laikhidraba MD Fasiuddin kawi mahak mamang da Rims campus manung dagi Honda Activa ama huralambaga mari lenana jail da leiruraba misak amani hairi nakala maromda ngarang nungthil pung 12 minute yankai rom taba matamda Whitehall Bazaar area da gari huran bani haiba mioi khara leire haiba gi pau fangbadagi SP Imphal West ki meeting makhada OC CDO Imphal West na luchingba team amana mafam adu da changchin ki mioi ama yamna chingnaningai oiba mawongda Whitehall Bazaar thong mayada leirambadagi khamduna wahang pahang chathabada maha gari huran bada chenaba mioi ni haiba khangbangam ki Paraba mioi adu lilong turel ahanbi ubag thong makhadagi MD Ataur Rahman chahi kunithoi apokpai MD Ajmer kawi पुलिस ना वहां पहुंच जथबदा महाकना चिंखाम मखा दगी एमडी काउशर एलियस राजा अपोप एमडी मनाल कौबा मियोय असिका लोइनना था असिगी तांग 19 के नोंगालम दाइपुंग अनिरोम ताबा मतमदा थोंजू एरिया दगे हिगोक मचुगी होंडा एक्टिवा 6G अमा अंगौबा अमदी अमुबा मचुना लांगबा रॉयल एनफील्ड कॉन्टिनेंटल GT 650 अमा हुरान की हाइबा खंगमंगमखी Mamang chahida makoina lilong kalaikong dagi angang machugi bullet amasu uranki chahi adumak tara lilong dam dagi MD Mustaq ko bamiyoy amagaloina na basikong dagi angang machugi activa amasu uranki makhata na pulis na lilong ubag thong makha idiga lambigi nganglo lokon dalaiba ngagi farm house amadagi thongju dagi huralakki bullet atu phangmangam ki haina SP na makhata na haiki
Kogi impact TV ki maning swagi nambulgi turen gi swagi the freshing checking to matamda Honda Dio scooter ama grey color gi kakulong side tegi lakmani matu koi khamaga check to matamda haireba gari asi PWD parking side tegi huralaga purakpani haiba khangbangame adudagi di koina mi edu detain to ba misak adugi mamingna MD Nawaz Sharif kawi 36 years son of late MD Fasayuddin of Sangai Umpam Cherapur me lekai Thawal district na hairiba mi asi koi masi phare aduga masi hanasu rims campus tagi Honda Activa huran bagi case ta pharba adugumba criminal history leraba adugumba misakamani mahak tagi koina gari gi che chang personal document singba maundagi koi recover tawre Akoizam nonganba alias aging mihat ta January Bathokchum Sonia ngasi court ta puthok laba matung court na numit 15 ni judicial custody remand piduna jail da thajan khre Thokchom Sonia gi defense counsel na tharakhiba warol ama court na mathang thagi 15 da oina khanaragani haikhre ngasi accused Thokchom Sonia bu court ta puthorakpa matamda JSC amadi CSO singi yamlaba mihut singna court complex ta thomjinduna mihat pada jenaba miyoi sing ahak pacherak PU amadi achumba wayal tobiu haiba kholaw kaya lo lawbaga loinena banner kaya paiduna khongjang junction ki panba yabadi akoizam nonganba allies aging mihat ta jenaba NSC and IM gi deputy councillor Moses Gormai su ngarang judicial magistrate first class kangpokpina numit 15 ni judicial custody da demand pikhi mahakpu court ta puthokraba matamda puthorakpa matamda misi asiga mari lenana sem ki bje asigi mioi singna court ki gate ta thomjinduna achumba wayal tawbiu amade mihat pada chenaba mioi ahak pocherak piu haiba kholaw kaya lawkhibani case asida January ba ahum suba accused NSC and IM gi kedar Stephen hojik phaba police na phaba ngamdre February 13 da Thokchom Sonia na mahaki swift car da nonganba chahi ni fuma thoi puduna chatkraba matungda mathangi numitta nonganba asi kangpokpi police station ge manung chenba Jangobung village sa Sri Naphangkibani. Nahak NSC and IM ki deputy councillor Moses Gonmay amasung lup asigi kedar Stephen na Thokchom Sonia ga lautuna dana hatpani haina JSC na Maral City. Imphal West District ki Kwakatel Konjeng awang laikai gi laikidraba nonganba asi laikidraba pilot AK Langam gi machanupani. Right. Manipur da leiba praja khudingmak akoi gi seso khudingmak yam khoi sauna ga leiriba masigi asigum laba asengba achumba justice ki side ju puthok pirak traba aduga akoi honorable chief minister ju aina amukhan janna so ai appeal taujari sigumba langla langjin ase chapchaba puthok traba di Manipur gi leiriba punamak na changjalakpa khongjangda je simagi maigai degi thingjaba su ngamjaroi aduna Manipur miamda hairiba nonganba allies aging masigi misi jigi matang sida athoma matamda langla langjin puthokpiduna hairiba mayam ama chenaba oiramba suyai adu akhoi ude hairiba Sonia se athuma matamda haidi ma chapchaba ngamthokwa dandido pibiraga khoi sauna riba parja adi amadi lairiba khoi mother ngasi bauda chak chadri aduga magi dead body akhoi laujadri maramdi asengba justice to akhoi pambagi damakta ngaijari sarkar gi site chu ningsingjari madudi akhoi ayo na hojik lauriba report se haidi government gi na achumna tawramba suyai aduba akhoi thajaba laite aduna DSP gi reng da tawhan biba asimma se pamjai aduga akhoi NIA da athuba matam sinabiu haiba se honorable chief minister gi mafam da appeal tawjabaga loinana ikok dona hanna aina appeal tawjari Kumjale singani ahumgi April amasung November thada kidnap tawraba matungda ransom lauraga mihathina hatok pikhibi lungnila Elizabeth mihata accused oriba Rome Maite amasung let khoisai haukip alias James Cookie ngasi Sessions Judge Imphal East ki court na
Section 120B IPC amasung Section 302 IPC Home gi makhada phadok pikre mi ani asina ko accused singa lo tuna duna lungila Elizabeth po kidnap tawraba matungda ransom lawraga hatkibani haina court asina rai piki adum oinamak accused sing aduna lungila Elizabeth po faduna thamba matam aduda rape tawki haibagi pramandi phangde haki phadok taraba romi maite amasung letkoi sai James Cookie ke sentence hearing March ki tang 16 ja chatharagani hari Kaisamthong Kendra ki Ward number 9 gi Yumthong Singda National Food Security Act napsa gi cheng phangdaba thamari rom suzilakle haina Kendra siknubi singna ngase Manipur Press Club ta pangthoki ba pawgi mifam amada phongdokre pawgi mifam aduda Kaisamthong Kendra Ward number 9 gi Lairenjam Sumatibala na hakibada Lengakna Laraba Imung Singda Napsagi Makada Piri Kodong Chaba Imung Amakimi Amata Tha Kutingi Cheng KG Manga Adu Suna Pibidre Lonana Madam Chana Cheng Pangdriba Asigi Madam Kendra Asigi MLA na Ticket Piduna Madam Chana Cheng Panganbiu Marilena Ba Singda Satlaga Hangruba Madam da screening Tauri Haki Screening Tauba Loraba Kendra Asigi Ward Singda Cheng Pangliba Imung Singi Marakta Nungayai Paba Imung Kaya Suyauri Amade Makoi Giming Kaktat Pada Laraba Imung Kaya Amayauri Niyom chumna screening tawbiu handak thagi lakleba cheng asi susuna pirakte haiduna agent singna cheng yenthoktan leiri haki si mamangi diu si lakhatlaga sum pirakta lakpa se pigi matha adum yawe bai di mamangi du cover tawsan gi ba aduna sapchana tha mari mukte khoi sing si phangdre ba sigi phangdaba se prime minister gi seng ju phangde aduga khoi gi routine noina yeliba card holder sing si gi seng ju phangde ba handak si khoi Kaisamthong Kendra sa sam area kharada di seng si yele kari gi nona hangakan sida makhoi na hairi ni screening tawri haiba screening se kari gi tawgono karamaina tawgono kari da base tawroga tawri base screening no hojik seng phangi ba kangbu sing se adum sapchana Samsagi pasa paibe imung sudum yawi aduga makoina khatukpada lairaba phangpham thokpa chapchana phangba yaraba mi sisu khatukpada yawriba hawjik cheng thungare haire cheng thungaraga thungariba akoigi sub agent singina cheng si yenthokpa ngamdreba yenthokpa ngamdabagi maram se karigino makoina haiba kanda cheng wana pirakona khoi yenthokpa ngamdre hairiba maroiba question se aduna napsagi cheng si thangai sengna akoigi lairaba praja singsi damakta yang wana ni mase misam prajana talaga phangakiba dabi amaneba chumna heta government na khoi lairaba myam koksarona Bibanate 2013 dagi National Food Security Act pass tagurga su Manipur dadi chungen yen bidadana 2016 dagi Manipur da yenba horakhibaneba lairaba singjigi sakthung phangnanabagi damakta dabi kaya andalon kaya torakanda phangakhiba sengje ngasidi leiriba government singsina makoina puraga hekta praja da yenbagi wakhalonda domda putharaga chale masi togwinu lairaba praja singse kharata oirabasu khoigi awaba koknanaba haitare awaba koknanabi damakta misam aikoina nupi aikoina miyamgi damakta dabi toraga phangiba sengse phangpham tokpa masa Nakalamaromda Department na Cheng Piraktabadagi Napsamadi PMJKY gi beneficiary singda Cheng Suna Yauhanba Ngamdabani Cheng Pirakpaga Wathoriba Tha Singi Cheng Pinaba Sem Sadun Leiri Haina Kaisamthong Kendra gi Cheng gi nominee Maibam Prafulo na Sengtorakli Kendra Sigi IMC Ward number 9 gi Miyamda Tha Mari gi Cheng Yendre Haina Media da Phongdorakpagi Matangda Segalambi da Paumi Singa Unabada Prafolona Kumjali Singani Kunitogi Oina Hajik Fawde Napsagi Cheng si October Tha Fawgi Pirakle Amade Miyamda Lemna Cheng Panghaliba PMJKY gina September Tha Fawgi Pirakle Haki Mamangda Pairamba agent Singna Miyamda card Yenthoklamdaba na Cheng Yenaba Honabada Kodong Chadaba Kaya Mayok Nabalari Adubo Beneficiary Singda ration card Yahonaba Kendra Sigi MLA Nisikant Sapamna Angamba Thakta Honari Haki Departmenta official oina Ming Lairaba Beneficiary Sing Kagtada Cheng Pirakpana Kendra Sigi Wathoriba Imung Singi Ming Bikat Naba Taurang Pakali Chahi Sigi April Thada ration card ki Anoba allocation Thuklagani Haina Hojik Jathariba Assembly Miphamda CAF and PD Minister L Sushindrona Phongdokiba Laikre Anoba allocation Asigi Makada Kendra Sigi Oina Sunauna Ming Janlaba Myoy Singi Cheng Soidana Yohan Bangam Lagani Kendra Sigi Chengi Matangda Kangning Ba Wafam Lairabasu Marilina Department Chatuna Ticket Piu Haina Mahakna Phongdoki When I say government this I take a card number sida member Suyawi. Aduga
हाइरिबा मिसिंग पियु हाइना पिरकपुदनि मखोन पिजगे हाइ अरो नसाइ पोसिना हाना पाइबि सिंग दुना अखोइदा काछि सुआउ याउदन पिरमबनिना मदुदि अखोइन ओभर रिसर्च युजी हाना गवर्नमेंट पिरे सिदि बेग मसिंगसि अलिसिंग अनि गा चात्रुक निफु पिरे अखोइना पिबदना मियाम सिदा जेननबा एजेंसिंग द पिथबा तमदा लिसिंग अनि गा समापनगा मौद्रा तरु नेबा पिरिसि अरु चाहुंग यांखैगा तरु ओरिनेबा हुरिबु पोसे अखोइ मेनहल लाइने अरु नफसादा याम यामदे बेग तराग मंगा खतनी पुथरिसे मधुसो याने याने मोसाई एमएलए ओरिबा तमन सिकांदना मेनखलगा पीरिने वालहौरिबा नफसागी अखोइ अक्टोबर थाबुक्ति पिगरे अदुगा वालहौरिबा सिंगदुसो अखोइ सुसोइदना पिरकनी अदु मुखैनि पिरक्तबना मन ओरगा अखोइदि मियाम दा यहोनबगी पिरक्तरगदि कराइ यहोलुनि गवर्नमेंट पिरक्तरबनिना अखोइ प्रजादा यहोनबा ngandabani जिदमत मियाम हाइबा पोसिंग अदो गवर्नमेंट पिरगदि सिंगदो मियाम सुसोइदना साइसादा यहोनजा ngasi numidang wairam pung manga helakpa adwaida scooter thauduna lakpa mioi ama national highway 102 imphal more road kililong ifamda masa mathanta accident thokpada laikidre mioi adugi maming matha khangmangamdri Thawal district ki khangbo kendra ki manung channel laiba ki em blooming higher secondary school gina hek nakanda NH 102 dagi nong poklum da changliba hayel labuk taba lambi asi asuki matik phatre commando complex amasulai riba amadi mahiroi kayagi yamna maruiba lambi asi yengsin binaba laitra mapu pandraba lambi ama haiba du oire haina laikai adu ki miyamna pendaba phongdok narakli iramasi ki matang da sports culture and educational organization SCEO khangbo part 1 ki president KH Jitendra na phongdorapada miyam gi नमरो ओइब लंबी असि मतम कुइना सेंबिरक्तबा मरमना लंबी असि कि नाकेत लेरिबा ड्रेन सिंगसु अमत यादरे लंबी असि द लेरिबा कल्वर्ट सिंगसु लोइना कायरे खोंगना चटबा फावबा खुदोंग थिबा थोकदरा हाइदना मी पाइनरे नोंजुथा अमुक ओरक्लबदी मी अमता मपान थोकपा यादबगी फिबम द लेरे लोकल एमएलए सो हिरम असिददी ममिंग तंगाइरे मियामगी अमदी कमांडो कॉम्प्लेक्स असि अमत तंगाइरबा यामना मरु ओइबा लंबी असि सेंबिनबा डीसी थौबाल दसु वकत चखिबा लैखरे हारेदुना मियामगी येंगबिरका लंबी असि अथुबद सेंबियु चयोल अमगी मनुंगदा मरि लेनबा सिंगना लंबी असि सेंबिरक्तरबदी लंबी असिदा चटलिबा कमांडो कॉम्प्लेक्स असि की गाड़ी अमदी अतै गाड़ी खुदिंगमक अथिंग थमलगनी लेगाय अदुगी मैराबाबी सेक्रेटरी अनिताना हाइकिबदा चही कुन हेना येंगसिनबिरक्तरबा लंबी असि सेंबिनबा मरि लेनबा खुदिंगमक्ता वकत चरुरे अदुबो कनामतन ताबिद्रि हाइरदुना मार्च की तांग 15 फावदा मरि लेनबा सिंगना येंगसिनबिदुन लंबी सेंबा हौद्रबदी मखल खुदिंगमकी गाड़ी सिंग अमत्ता चटपा यारर हाइखि अखोगी लैरिबा लंबी असे फिबम अदुकी मतिक सोकनिंगाई ओइबा मरम सोकना लैरे सही कुन हेना सोकलगा लैरबा लंबी से मपी मपा पांदबा अखोइना वाकलबु खुदिमक ताबीदबा एमएलए दा वाकल उरे ताबीबा लैत्रे जिला दा वाकल उरे जिला नसु मसिगी ताबीद्रे सेंबीद्रे पंचायत तसु वाकल उरे अखोइ पारवान की पंचायत तसु वाकत तसु ताबीद्रे वार्ड मेंबर तसु हाइरुरे मोइन सु कनामतना ताबीद्रे हाइरबा लंबी असे ड्रेन मतिक चाना लैद्रे अदिगी अखोइगी कलबाट अनि लैरी असिसु कलबाट अमदी अखोइगी पुक्चेन चावरबा सोशल वर्कर अखोइगी इनाउ एलिजिबल एलाइस अपै हाइरबा मियोय असिना अमदी सेंबीखरे अमदी सेमदन हौजिमक फिबम सोकना गाड़ी बौ चटप करिंदा याददना लैरी हाइरबा लंबी सिगी मया सिदजु कमांडो कॉम्प्लेक्स अमसु लैरिबनी कमांडो गी इसिलिनाउ सिंगजु मोइगी रिजर्व लाइन दा 24 आवर चटपदनी अदुगा मोइनसु करिगुमिमदा सेंबीबा लैत्रे अदुना हाइरबा लंबी असे ड्रेन मतिक चाना सेंबीदबा अदि लंबी सि सेंबीदबा तारगदि अखोइ तांग 15 गी मतुंगदगिदि करिगुमिमदा चटप याररोय हाइना अखोइ वारि अमतोइना लौमिनरे हाइरबा मतुंगसिदगिदि सेंबीदब तारगदि मतम चुप्पगे ओइना अखोइ लंबी से बल ब्लॉकेट तौरगा दुम थम्मन Handak pangthokadoriba class 10 examination asigidamakta Jiribam district asigi oina exam center thorakpada hanadagi exam center oidona lakpa school amabu lauthoklaga exam center oibaki matak chadriba school amada mahairoi chahum kunithoi romgi exam center pisilakpa asi yaning de hairaduna ngarang mahairoi lup singna phongdokhraba matung ngasi board of secondary education Manipur gi secretary Dr. S Mangijau singna order ma amuk thokbiduna Jiribam gi oina exam center amaga bibirakpa asigidamakta thakat Phongdok Chari Haina L Bilaks Maitei President Desam District Council na Phongdorakli
Rang February ki tarik kunga tareta jirbang da leba mairoi lo emsu amadi desamna handak sahi ki oina lowo da riba class 10 ki board of secondary education Manipur ki examination asigi pangtok da riba asigi exam center jirbang gi oina ithoropada Sorotim ki high school asida mairoi chahunga punithoi pisalakpa asigi matangda amadi aikoina wall fencing na chingba building capacity ga mairoi singa chana de haiduna media kuthangda mari leinaba singda thamkraba matung ngasi February ki tarik 19 da mari leinaba Manipur ki board of secondary education Manipurna Manipur ki respected oza Dr. S Mangijauna ngasi amu anoba center ma piduna hana leiramiba student ki rank aduga khaidong naraga anoba ma center anoba ma pibirapagi damukta board of secondary education Manipur bu jirbanda leiba emsu amadi desamna thagachaba phongdokjari Ising pangdabana kabo wakchingda lawmi singi thengnaniba awaba sing khangdoknaba khalai silup Manipur amadi khunja singa lawbuk singda ngasi koin chatuna yengsin khrem yengsin khongchat adoda Development and Protection United Voluntary Organization nambolgi working president Konsam Suleshwar khalai silup Manipur gi secretary Thokchom Lamjingba modern club kabo wakchingi president Sanabam Rameshwar amadi atai thomi sing susaru yaki khongchat adoda Thomi Singna Loktak lift irrigation gi high amadi low canal labuk sing ising kangbana maram ojana laikak chetpa labukta thariba mahai marong sing hauragasu ising laitabana mapung phana hobangam daba thengnarakhi Khalai Silup Manipur gi Secretary TH Lamjingbana phongdorakhibada panliba lengak asena lawmi singgi ising phangtabagi awaba koknaba lawmi singna pothok hena pothoknaba Loktak lift irrigation high canal amadi low canal tawduna thamlagasu ising ningthina tharaktabadagi canal da ising laitabana ensang napi pothok ningthina pothok pangamdri waroi chingi thangnabada leiriba chingmai singdagi lokta chendharakpa ising su uwa kaya yan tatuna chingmai kokthok kibadagi chahi ahum mari asi ising lak pasu ngamdre maramasina lawmi singna pothok kaya pothok pangamdre paliblenga asina lawmi singna ising pangdabagi awaba kaya mayok nariba asi mityeng changbiduna lawmi singna pothok ningliba pothok sing asi pothok pada mateng pangbiyu haki modern club kowo wakchingi thomi sanabam Rameshwarna phongdokibada LLI high amadi low canal na chahi kontra henba asil ising tharak tabana Kanapam Kangdan lady, Chingdagi ising laklamba su chingda tariba mio singna lanmai thaba madi upalian thatpalep tabana labuk sing pothok pa ngamdriba si lengak namit ing changbuduna candle ani asi ising phangan biu pothok chagi haki ki mamang de dia khone sigi high canal chi sing tharak tragasu sing de lak pa singjum hina yamarang kai banina khoina adum koi gi phailam tak matam de su sing thaba chapata lokhong ma chat than lak pa aduna longmi amam na nungdang amam thaba mai jaga te thungmang amame adu sahi ahum mari mamang sida di sing gi yamna pikna lak pa maram na thakna ba sing gi su koi gi warwa jing de gi khai gi ba aduga ta chengna sing yonbiri be sing ji su tangai phadabi gi sing ji law da ba ya da ba aduna labuk te sijan na ga sing ji phang da ba hojik chu koi nambol turen kangno leire kabung turin de tara kana ko nambol turin de singji yagoda bani adu nambol de leriba islino Tawal District ki Wangjing Tentha Kendra ki Manung Chenba Langathel Khungangi Laraba Praja Singi Amatangaraba Mahisang Langathel Adets High School asigi building matik chadre matam ga chunaba mawongda school asi sembinabal aitre amade lengak nasu hanna yengbidre haina Kanglaipak apon balam jinglob Kal Langathel gi General Secretary Lenin Puyam na phongdoragle Paumi team amagalonina school asigi phibam yengsilaba matung Lenin Puyam na makhatana hai class 1 da ki 10 fawu laiba school asida mahiroi singi ka konanda ba maramna landam asigi Laraba Praja singi thamoi sok pahai badu oire lengakna changshiliba school fagat hansi mission kadaida chatkrabage khungang asigi lairaba praja singi amatangaraba school asigi di yaudarbara haina hanglakli Langathel khungang asi mioi lising taragi mathakta leiba khulamane khungang asigi mi nongmagi suraga chajaba lawmina ayambani khungang asigi amatangaraba Langathel Adat High School asi mahiroi masing yamna leiba school amane lairabana khungang asigi mahiroi singna apaba private school singda chatuna mahai tamnabagi khodong chaba su leitaba amadi chathok chasinda awaba kaya mayokna banam arapa maphamda mahai tamba chatpasu ngamdri maramaduna mahiroi matik chana leijariba Langathel Adat High School asida lengakna ngasi phawda thausabidaba asi yamna laibak thibani
yamna sothana scheduled caste mioi desing tara hena khundaduna leiriba khungang asida lengaki mapung phaba school amata thambidaba amadi leiriba added high school asisu lengakna yengsinbidaba amadi school asigi karigumba hiram amata da lengakna mityeng changbirektaba asi yamna nungaijade khungang asigi lairaba praja singi yengbiraga athubada lengakna mityeng changbiduna mafam asida lengaki mapung phaba mahisang ama thambiu hainasu lenin puyamna chief minister amadi education minister gi pukning chingsilakle सरकार ना अमुतंग दे मियंग संगबिरक पया है ना नोंग नोंग दुम दुम हौ हिबना आई साजु स्कूल सिदा हो रही ngasi 34 years सुजे लाए अदु ngasi हेड ओइन लाइ रेसी अखोई मथक्तगी ओजा वर मब कया सु ngasi पोस्ट फंगदना लाइ कया मवाब खांग मुने हेबसे मसी खुदिंग मंग खंगबियो सिने फन हाइजरिसे अदि अमना स्कूल सिगी आइखोइना होनबदुगी मतुंगिना आइखोइदा अचीवमेंट फंगे दो हौ किबा एग्जाम सिंग आईसीएलसी एग्जाम बोर्ड के एग्जाम दा थवाल डिस्ट्रिक्ट Langachen Adet High School dane to ai sama kanglei apun balamjing luki secretary amoina aliba lenga asigi maikei da Langachen hai bai khoi gi khungang ase 10,000 population gi mathak ta leiba amadi yamna sothaba chinni sing haibadi farmer ngon saman koi jaba lo singuraga nom gi suraga sajaraga koi hingjaba praja sing ayam bo oiba adugun ba khoi gi mafam jida 10,000 he aba population hena leiba jaga asida khoi gi leiriba Adet High School ase satra asuki mati yamna lei 400 above hena satra leiba ngasi ase school ase ki section hobo nemi soiba abi da khoi Langathel Adet High School gi headmaster Mayengbam Bisoserna Paumi Singda Phongdorapadasu Haujik Fawda School asiki approved toba Oza Mari Khaklei teaching the Oza Kulhumdoi non teaching the staff ahumni Oza yauna punna staff kuntaruk asida approved toba Oza Mari asiki tolopna yenabada yamna awaba oiri kulasi mahiroi sing semnaba amade school asi hingnaba hotnabada Oza sing ayambana low sing yondhokna khre class 10 fawba leiba Langathel Adet High School asida haujik mahiroi jamri tarahumdoi rom mahitam Langathel Khongangi oina thabak suraga macha sing ayamana mahi tamhanba oibana school asida mahiroi masing yamlibani afaba private school da tamhaning labasu macha sing thabangamde lamdam asigi lairik laisu hairaba oja kayana school asi sidadanaba amadi lengak nasu amuktang di midyeng chang lakhini khanduna leirakpana ngasi fawba awaba mayam ama khangduna lairi haki Ngarang numidang wairam pung mari rom taba matamda Nagaland gi konung Kohima da leiba mau market ta mai chakpada yamna chawna amang ata nangkhre thodok adu electric short circuit tagi thokpa oigani haina thajanari thodok adu bu hakthengna uhoba mioi amana phongdokhi bagi matung inna hariba mai adu ahan mada dukan amadagi hauraklaga matung nungsitna maram oraga mathang mai waikibani hari thodok adu da mi asuk apan amadi mi simina yaukhide mai chakpa adu da kaya yamba mal chang mangki haiba haujik maki oina khangmangamdri hari Scheduled Tribe Demand Committee Manipuri STDCM na Changshila Pokhongjang gi suruk am oina Imphal East ki Kurai Lamlong kai thelda mitei maitei bu Scheduled Tribe list chalhalu haiba dabi takchinna protest rally chatpada police na thatuna makhatana chalhan kidre miyam gi kholau lawda athingba pi ba haiba si laibak thibani haina STDCM gi acting president Laishram Lokendra na phongdokre mitei maitei bu ST list chalhalu masigi tamak laingak ni recommendation thagadabani haibana chingba placard sing sisinaduna Lamlong kai theldagi traffic island tamna lakpada police na athingba ki STDCM gi acting president na makha tarduna lengak ni recommendation thadana tominna laithokliba asi yaningde haujik chathariba assembly session asida minister MLA amatana STDCM gi demand asi puthokduna khanabidaba asi laibak thibani yamna shanti oina jangshinba asigumba khongjang asi police na ayet papi bagi thabak tawbiginu haiki और मणिपुर गवर्नमेंट ना अखोई रिकमेंडेशन थाबी के दो थाबी हाइबगी अदुगी डिमांड चाथरकपनी मसीना टोप अतोप नते नुति की चांगलकपनी अखोई ngasi अखोई ने खनबसी अखोई श्री खोंजंगी चांगलगा अखोई असेंबली ताना चटके अखोई प्लान तोबनी सनबनी अदो मरक्स द खोजे खामे थेकलेरे अखोई याम पीसफुल ओइबा याम शांति ओइबा अखोई खुलाई पाइबा नते प्लेकार्ड पाइबनी लॉ एंड ऑर्डर सोक्तने बा अखोई लांग नते सोरक मताय द खोई चपनी यारो आइना थिंगक पैसा सीदे माइते अखोई याम शांति Amaromda Khurainandai Bam Lekai Social Standard Club ki advisor Salam Ibu Bishak na haikibada haujik STDCM na jangshila bukhongjang asi haujik jathariba assembly session asida puthokduna khanabiu mitei maitei bu scheduled tribe list chalhanna bagi recommendation haujik fawa center da thadana leiriba si athubada thabinaba thabak pakhat biu loinana STDCM na jangshila bukhongjang khudingma club asina sagot kani haiki
Asi ekhoina social standard club na ekhoi ge hojek schedule tribe demand committee na ekhoi mitai si ST list to challo habi demand to be ekhoi support to jabani maramdi ekhoina MLA sing gi mayum da satna unajaro matam da hairiba ekhoi ge ST list to chanbagi je ekhoi assembly da puthoga ekhoi center government da recommendation thana ba tawrani na takpi rakhi Imphal Jiribam Chatpagi Ariba Lambi Ama Oidima Imphal Dagi Bisnupur Fowden Chatliba Dongri Mari Lambi Asi Ngarang Pamkiba Manipur Legislative Assembly Me Pamna National Highway Gitakta On Katamba Wareb Laukibabu Ship Sena Manipur Pradesh Natakat Pamdi Nungaiba Phongdorakli Party Asi Senior Vice President MT Kendra Nangasi Press the Thadorok Pachiro Lamana Hariba Lambi Asi National Highway Gitakta On Katnaba Matam Kayagi Mamang Dagi Party Asi India Gi Prime Minister Da Memorandum Pishnu Lakibani Yenaba Amatalatana Hariba Lambi Asibu Opposition Amadi ruling na House amata oina yanaduna pass tawkiba asi ngam khailetina thagatli amadi Chief Minister N Biren naluching balanga asina miyam ge apambagi matung ina hiram kaya da thabak oina onthok bibagi damak thagat performdurakli Manipur State Cooperative Bank Limited MSCB ki Comprehensive Support Plan CSP Cell amadi National Bank for Agriculture and Rural Development NABARD Imphal nasinna nongmagi oiba Financial Literacy Awareness Program ama ngasi Charangpat Mayai Lekaida Laiba Multipurpose Community Hall da bangthokre tharamadu Board of Management MSCB Limited ki President Bangamam Ranjit Progressive GP Level Multipurpose Cooperative Society Limited ki President K Bormani Board of Management MSCB Limited ki Vice President Yumnam Subhash Chandra Board of Management MSCB Limited ki members su oiriba Wabagai Kairak GP Level Multipurpose Corporation Society Limited ki President Moirang Them Ibohalamade CSP Cell MSCB Limited ki Resource Person Shushmita Namathang Sidna Athoy Mitunglen Thoramapu amade Akhana Mitunglen Singoina Saruyaki Athoy Mitunglen gi warolda P Ranjit Nahai Cooperative Sector Chakhotlaba Kaktata Laibak Asi Chakhotpagi Maikaida Chatpangam Gadoribani Maramasina Laibak Asida Lakliba Cooperative Society ki Anawa Wall Asida Saruk Yaminaduna Lengak the scheme Kayagi Kotang da Piri Kodong Jabasing Asilaminaduna Chakot Piram Dam Ama Seminasi Haki Tarum Adugi Wangang Loy Singna Pongdokibada Cooperative Society na Logataba Todang Amasung Sitharuraba Cooperative Society Sing Sumatung Mapung Fana Amuk Nauhona Mapangal Kankat Hanba Matautai Bank na Miam da Piri Balon Sing Matam Chana Sing Bagi Hainavitam say Bank na Piriba Kanaba Sing Miam da Karamna Yahon Sigi Haibagi Matang da Miam Bu Bakal Tahanki Indian Watch Traders and Co. Kauba Anauba Gari gi Dukan Ama ngasi lamdam asigi saknaraba actor Dinesh Ningthaujam silhaibana athoiba mitung oiduna hangdokre Imphal gi Pauna Kaithel gi Friends Cinema Hall mayada ngasi ayuk dukan hangdokpagi thorama duga marilena atoi mitung oikiba silhaibana Manipurda matam ngakpagi hainabi leitriba se kohanaba isa ga chanaba gari leibiduna matam ngakminasi matam ningthina ngaklaba matam da chakhotpa kunai ama purak pangam gani haki Indian Watch Traders and Co gi proprietor Dongbram Jupiter na maghaki apokpa mapana chahini puhena gari gi dukan phamduna sales amadi services ke thabak toraki apokong na pamlamba thabak asi makhatana chathaduna electronic Tamluraba Nahas Kaya Servicing Pihanaba Honari Miamna Chakotlaba Malemgi Kongcheta Yauba Ngamnaba Honaba the Saruk Yaminasi Haki. Pongna Bazarda Leba Indian Watch Trader Haiba Dukanasi Nona Ringo Jere Mamna Masi Mofums the Linksin Virtuna Pampa by Quigi Titan Tongan Sonata Duga Casio Nasingba Amagi Branching Oiba Watching Racing Mofums there from Viragani Haiba Mofums the Mam Lapiduna do no Faza Racing Si Sasai Kudang the Momentan. Howjik Baki Merton attend Amtang Nominasi. Ana Layangi Office ki thabak amadi koiba chatpada India ki konung New Delhi da laifam leitabagi awaba koklagani Delhi Airport kayam naknana lairiba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matung na mayam taram ukchari makata pauda
Manipur hau ki bapung kun mari tamiyo amata COVID positive oi bathing nakide active case amata laikidre ngasi sample punna marfuma pan test tauki COVID common control room dagi thadorok report ki matung ina Manipur da COVID positive oi ki bamiyo masing lak amale sing kun pan jama pan kun mari da sukre hari Pagalapagi changcha da marfudrani pan dasmik mari tarukta lengdin lairi amadi landam asida lachet asina maram orga hojik fauda laikidaba pun mamigi masing asi lisingani chamani phuma pan ori Amarom da hauki bapung kun mari da India da nauna miyoi chama humpumapan COVID positive oi kre. Pagalapagi changcha da marfudrani pan dasmik dipan sino da lairi apun ma confirm case na koti mari lakni futaruk lising humpu marfutaruk Jahum Humdrama to Yokre, active case na lising ani Jenny Yankataret lady, Lena Astamaram Oraga Lakitaba Migi Masina, Lakma lising Kuntra Chatret Humdrama Toini, Lena Astaki now for the disaster Kiba Pun Migi Masina Koti Mari Lakli Fumatoi, lising Yanka Humdo Jahum Nifum do Yokre. Lena Astaki not took no vaccine Kaptoki Bapun Migi Masina Koti Jenny Kun Lakum Pum do lising Marfutaret Henkre. Maling na COVID lecture na kwadi hena sok alabay vaccine manung the USA na ahanba India na ani suba amadi France na suba da lady awang no pok state singyo na Assam na ahanba Mizoram na ani suba amadi Manipur na suba da lady Chorus Repertory Theatre Imphal na puthokpa Lairembi gi ishay Song of the Nymph haina mington ba play ase lakliba March kitang ahum da utlagani play ase malemda thoidok hendok na sakang naraba theater personality Ratan Thiam na script music design na madi direction pituna puthokpani play ase lakliba March ahum gi numidang waidam pung manga tab matamda Imphal gi samusang uku da laiba the Shrine Playhouse da ulagani hari Haujik sanabagi paulo birase Manipur Cricket Association is in the Tasigi Mapandagi, Team Tarani Toya Serugaraga, Luang Popa Cricket Ground, Hautuklaga, Chatarakli Bataret Suba MNCW Pradat Amadi W Ramananda Elite Tournament King Ase, Kangbo Part 3 Public Ground, the Sanakiba match the Cyclone Tangabana Rancha Matara Marida MPSC Manipur Police Pumati Pikre, match Asigi Hanba innings the Cyclone Tangabana bad by Kipida innings ki apiba over Nifuda, wicket Nipan Turaga run Chani Marfudra Mangala Duna target run Chani Marfudra Taruk, Tamki, match ki Ani Suba innings the MPSC Manipur Police na bad by Kipida over contra home doga ball ahum the wicket loin run Chama Marfuna to Loduna match asi Maitiki. Match my Bakraba Cyclone gi Sana Recreation Livestream the man of the match ki title Loki. Jatarakliba tournament Sigi Hayeng Model Higher Secondary Amadi Oriental College Ground race Nagamapalamadi Champ Kagimpalina Sanaragani. Kangbo Part 3 Public Ground PT RC Part 2 Amadi Model Club Chingamakana Sanaragani. Manipur Cricket Association is in a team Taratarukna group Anida Sarugaraga Kongba Kuno Dobi Lampakta Tasiki Kuntarutaki Hauduna Jataragliba Ani second MNC Super Play Tournament ki ngasi Sanakiba match da PCC Mayai Kopina Run Cham Marfuda KASC Komidok Pu Mati Pikre match ki ahan innings da PCC Mayai Kopina bad by kibada innings ki apibo over ni full with wicket ni Panturaga run Jani Marfudra Mathoi Lauduna target run Jani Marfudra ni Toy Thamki match ki ani super innings da KASC Komidok na paki with the over kuntar ka ball manga da wicket loina magturaga run chama tarama thoi khak lauduna match asi mai thiki mai pakraba PCC ki sanaroi huidrom dhanashyam na man of the match ke title loki tatharakli ba tournament asi gi hayeng force ketrigao amadi CDC sagol banna sanaragani ngasi gi oiba inga sagi pau pizari ngasi Manipur da khwaidagi saki bagi chang asi Celsius degree kuntere dasmik ani oiki khwaidagi ing bagi chang na Celsius degree tara oiki nungsita yawa ising walil gi chang na ayuk ta chada humpu manga amadi nungtilan chada kuntere oiki nungju gi chang na millimeter sino oiki roibada maroi papa Tawal turel gi ising sa sana phawa season ba yaraktre machine season aduna nung lengoi pek pagi thabak thinglagani haina Chief Minister Nongtomam Birena phongdokre Masagi chahi tarama pan khakta ngairiba nupa macha ama brown sugar kg manga konana CDO Imphal West na phagat kre Tungan mapam ani dagi huralakpa gari thauduna lakpa mioi ani CDO Imphal West na phagat pangamkre
Apoizam nonganba Elias aging mihata cheneriba thokchom Sonia ngasi court puthok aba matung numit 15 ni judicial custody remand piduna jail thajanre. Amadi kumjali singani ahumgi lungila Elizabeth mihata accused toriba Romi Maitei amasung James Cookie Session Judge Impal East Court na Section 120B IPC amasung Section 302 IPC home gi makhada phadok pikre. Masigi oinadi IS News na pizza papa matang asilosinjari.